ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯔꯒ ꯍꯥꯏ ꯔꯥꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯤꯅꯦ ꯅꯪꯕꯣ ꯏꯁꯥꯁꯤ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯛꯎꯅꯦꯍꯦ ꯔꯥꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯇꯣꯝꯕ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯅ ꯊꯛꯂꯝꯃꯤ ꯔꯥꯁꯤ ꯅꯣꯛꯂꯒ ꯏꯁꯤꯡꯗꯨꯕꯨ ꯀꯌꯥꯝ ꯍꯥꯎꯔꯒꯦꯅꯦ ꯑꯗꯨꯛ ꯂꯥꯎꯅ ꯊꯛꯏꯗꯨꯕꯣ ꯅꯪꯅꯗꯤ ꯈꯪꯂꯝꯂꯔꯣꯏꯗꯣ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯑꯁꯤꯅ ꯌꯩꯕꯗ ꯏꯁꯥꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕꯅꯤ ꯅꯪꯗꯤ ꯏꯃꯨꯡꯗꯇ ꯂꯩꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯦꯗꯣ ꯑꯩꯁꯨ ꯐꯤꯕꯝꯅ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯒꯤ ꯃꯑꯣꯡꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯇꯥꯡꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯅꯥꯎꯄꯨꯔꯤꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯑꯩꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯔꯦꯗꯀꯣ ꯅꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯕ ꯃꯪꯐꯥꯎꯅꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯔꯕꯗꯤ ꯍꯌꯦꯡ ꯅꯈꯨꯠꯃꯛꯅ ꯄꯝꯂꯕ ꯀꯥꯟꯗꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯥꯎꯊꯣꯛꯈꯤꯅꯤꯀꯣ ꯑꯁ ꯅꯨꯄꯤ ꯅꯪꯁꯤꯅ ꯑꯣꯟꯊꯣꯛꯄ ꯋꯥ ꯍꯦꯛ ꯉꯥꯡꯂꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯣ ꯄꯨꯛ ꯑꯁꯦ ꯇꯠꯀꯗꯧꯔꯤꯅꯤ ꯅꯪꯕꯣ ꯔꯥꯁꯤ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯖꯔꯝꯃꯤ ꯌꯥꯝꯅ ꯁꯨꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯄꯥꯛꯅ ꯐꯪꯗꯕ ꯎꯃꯪ ꯑꯗꯨꯗ ꯔꯥꯁꯤ ꯏꯈꯦꯡ ꯇꯩꯕ ꯃꯈꯩ ꯃꯁꯝ ꯏꯐꯥ ꯐꯥ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯠ ꯃꯤꯠꯃꯥꯡꯗ ꯀꯩ ꯑꯆꯧꯕ ꯑꯃꯈꯛꯅ ꯁꯦꯠꯇꯨꯅ ꯆꯥꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯁꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯔꯝꯃꯤ ꯀꯩ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯨꯅꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯔꯥꯁꯤ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯁꯤ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯁꯤ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯦ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯣꯝꯕ ꯃꯈꯨꯠꯇ ꯇꯜ ꯈꯔ ꯌꯣꯝꯂꯒ ꯎꯃꯪ ꯑꯃꯗ ꯍꯩ ꯈꯔ ꯍꯦꯛꯅꯅꯕꯒꯤꯗꯃꯛ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯔꯥꯁꯤ ꯅꯨꯡꯉꯥꯏꯇꯅ ꯃꯣꯏ ꯄꯥꯕꯨꯡ ꯉꯔꯥꯡꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯥꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯊꯕꯛ ꯑꯗꯣ ꯆꯠꯄꯤꯔꯨꯔꯅꯨꯕ ꯏꯍꯦ ꯔꯥꯁꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯈꯠꯀꯟꯈ꯭ꯔꯄꯣꯠꯅꯤ ꯀꯔꯤꯒꯤ ꯑꯗꯨ ꯋꯥꯈꯜꯂꯨꯁꯤꯅ ꯈꯜꯂꯤꯕꯅꯣ ꯅꯪꯅ ꯅꯁꯥ ꯋꯥꯏ ꯁꯪꯗꯕꯗꯨꯗ ꯑꯗꯨꯝ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯀꯨꯏꯔꯛꯑꯣꯏꯀꯣ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯔꯥꯁꯤ ꯆꯠꯄꯗꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯖꯕꯗꯤ ꯉꯝꯖꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯇꯣꯝꯕ ꯎꯃꯪ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯍꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯄꯨꯖꯔꯛꯄ ꯈꯥꯎ ꯑꯆꯧꯕ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯎꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯁꯨꯝꯍꯧꯔꯝꯃꯤ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯥꯎ ꯑꯁꯤ ꯊꯟꯒꯗꯕ ꯈꯔ ꯈꯛꯇꯤ ꯉꯥꯏꯔꯤꯁꯦ ꯃꯁꯤ ꯊꯟꯅꯅꯕ ꯍꯦꯛꯂꯒ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯦꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯋꯥꯈ꯭ꯔꯦꯗ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯤꯕꯨ ꯇꯨꯔꯦꯜꯒ ꯂꯩꯇꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯍꯔꯥꯎꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯨꯖꯣꯝ ꯊꯟꯅ ꯀꯣꯠꯂꯒ ꯊꯛꯂꯝꯃꯤ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯕꯗ ꯇꯣꯝꯕ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯔꯛꯄ ꯇꯟ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯈꯛ ꯇꯣꯝꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯟ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯒꯤ ꯎꯆꯦꯛ ꯍꯥꯏꯕꯗꯨꯅꯤ ꯆꯥꯛꯅ ꯆꯥꯛꯂꯝꯃꯛꯄ ꯀꯥꯟꯁꯤꯗ ꯍꯦꯛ ꯃꯨꯜꯂꯒ ꯄꯨꯈꯤꯗ ꯑꯗꯨꯕꯨ ꯑꯃꯒꯁꯨ ꯌꯥꯎꯔꯝꯈꯤꯅꯤ ꯃꯗꯨ ꯍꯦꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦ ꯃꯗꯨ ꯍꯥꯏꯔꯒ ꯇꯟ ꯑꯃ ꯌꯥꯎꯕꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯈꯪꯍꯧꯗꯅ
ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯩ ꯃꯆꯥ ꯑꯃꯈꯛꯅ ꯇꯣꯝꯕꯒꯤ ꯇꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯑꯍꯥꯟꯕꯒꯤ ꯇꯟꯁꯨ ꯆꯥꯍꯧꯗꯦ, ꯑꯅꯤꯁꯨꯕꯒꯤ ꯇꯟꯁꯨ ꯂꯥꯛꯄꯤꯈꯤ꯫ ꯆꯥꯛꯅꯒ ꯂꯥꯝꯕꯅ, ꯍꯛꯆꯥꯡꯅꯒ ꯁꯣꯟꯊꯕꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯏꯌꯥ, ꯑꯩꯕꯨ ꯎꯁꯤꯠꯇꯕꯒ ꯁꯥꯏ, ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯀꯩ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯊꯋꯥꯏꯇꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯈꯜꯂꯗꯨꯅ ꯆꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯇꯣꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯌꯦꯡꯗꯕ ꯃꯈꯩ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯗꯨ ꯈꯨꯟꯀꯠꯂꯒ ꯀꯩ ꯃꯆꯥ ꯑꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯀꯩ ꯑꯗꯨꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯑꯆꯧꯕ, ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨ ꯀꯗꯣꯝꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯕꯅ ꯃꯥꯏꯀꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯕꯨ ꯑꯣꯏꯔꯤꯒꯕ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯖꯤꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯊꯋꯥꯏ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯀꯥꯔꯛ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯃꯤꯇꯝ ꯆꯥꯗ꯭ꯔꯕ ꯃꯁꯝ ꯏꯐꯥ ꯐꯥꯕ, ꯃꯈꯨꯠꯇ ꯑꯁꯥꯡꯕ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯆꯧꯕ ꯁꯔꯤꯛ ꯁꯤꯕ ꯈꯨꯗꯩ ꯁꯦꯠꯄ ꯑꯍꯜ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯕ ꯎꯕꯗ ꯁꯥꯎꯅ, ꯅꯍꯥꯛꯅꯔꯥ ꯃꯐꯝ ꯑꯁꯤꯗ ꯎꯇꯨꯞ ꯑꯁꯤꯕꯨ ꯂꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯄꯨ ꯌꯥꯏꯐ ꯊꯧꯅꯤꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯨꯒꯥꯏꯔꯤꯕ ꯑꯁꯦ? ꯇꯣꯝꯕ ꯄꯥꯈꯠꯅ, ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯩꯅ ꯆꯥꯒꯦ ꯈꯟꯖꯕ ꯑꯩꯒꯤ ꯇꯟꯗꯣ ꯀꯩ ꯃꯆꯥ ꯑꯃꯈꯛꯅ ꯆꯦꯟꯈꯤꯕꯗꯨꯗ ꯆꯥꯛꯅꯒ ꯂꯥꯝꯕꯅ, ꯑꯁꯥꯎꯕꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯁꯨꯝꯅ ꯁꯥꯔꯞ ꯇꯧꯔꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯨꯈ꯭ꯔꯕ ꯑꯇꯥꯡꯕ ꯃꯇꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯥꯏꯍꯟꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯋꯥꯕ ꯅꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯎꯃꯪꯒꯤ ꯍꯤꯡꯆꯥꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯀꯞꯇꯨꯅ ꯂꯦꯟꯕ ꯑꯣꯏꯁꯅꯨꯍꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯀꯥꯏꯊꯈꯤꯕꯒꯨꯝ ꯐꯥꯎꯔꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ ꯏꯄꯥꯒꯨꯝꯂꯕ, ꯑꯗꯨꯝꯅ ꯅꯆꯥ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯍꯛꯄ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨ ꯄꯤꯕꯤꯒꯅꯨ꯫ ꯏꯆꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯃꯥꯡꯖꯔꯦ꯫ ꯁꯥꯞ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯍꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯒ, ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯣ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯃꯁꯤꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯅꯤꯔꯛ ꯍꯟꯕꯈꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤꯒꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯂꯩ ꯑꯃꯈꯛ ꯁꯥꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯤꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯒꯗꯧꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯗ ꯂꯩ ꯑꯗꯣ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯊꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯀꯥꯔꯛ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯇꯣꯝꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯅꯤꯡꯕ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯇꯔꯪ ꯑꯃꯗ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ ꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯔꯥꯁꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯀꯩꯗꯧꯔꯕꯒꯦ? ꯅꯁꯥꯁꯤꯕꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯇꯟ ꯑꯗꯨꯕꯨ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ?
ꯇꯣꯝꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯔꯥꯁꯤꯗ ꯀꯞꯂꯗꯨꯅ ꯂꯣꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯕ ꯇꯥꯔꯕꯗ ꯔꯥꯁꯤꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯁꯥꯏ ꯅꯪꯅ ꯑꯩꯕꯨ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯕꯨ ꯈꯝꯂꯝꯕ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯕꯨ ꯀꯥꯟꯊꯣꯛꯂꯒ ꯆꯠꯂꯨꯕꯒꯤꯅꯤ ꯑꯋꯥꯕꯁꯤ ꯅꯪꯂꯤꯕꯁꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯒꯗꯧꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯔꯥꯁꯤ ꯑꯃꯁꯨꯡ ꯇꯣꯝꯕꯒꯤ ꯃꯆꯥ ꯑꯍꯥꯟꯕ ꯐꯪꯖꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯇꯣꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯁꯥꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯑꯃꯅ ꯔꯥꯁꯤꯕꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯕꯤꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯉꯧꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯂꯩꯆꯤꯜ ꯀꯌꯥ ꯑꯃꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯂꯩꯔꯤꯕ ꯇꯣꯝꯕ ꯑꯗꯨ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯣꯝꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯄꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯃ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯂꯩꯃ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ ꯑꯉꯥꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯣꯝꯕ ꯑꯃꯁꯨꯡ ꯔꯥꯁꯤ ꯂꯩꯃꯕꯨ ꯁꯦꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯗꯨ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯂꯩꯃ ꯃꯁꯛ ꯃꯇꯧꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨꯗ ꯀꯂꯛꯇꯕ ꯀꯅꯥꯁꯨ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯃ ꯃꯁꯥꯃꯛꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅꯁꯨ ꯅꯥꯄꯜ ꯀꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯔꯥꯁꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕ ꯑꯁꯤꯗ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯉꯨꯗꯅ꯫ ꯑꯁ ꯏꯃꯥ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯑꯁꯤꯗ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯀꯨꯆꯨ ꯑꯁꯦ ꯃꯛꯁꯤꯟꯈꯤꯒꯅꯤ꯫ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯨꯆꯣ꯫ ꯔꯥꯁꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯩꯃꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯩꯃ, ꯏꯁꯤꯡ ꯈꯔ ꯊꯛꯅꯅꯕ ꯄꯨꯔꯛꯑꯣ꯫ ꯏꯄꯥꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯁꯥꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯧꯖꯧ ꯌꯥꯗ꯭ꯔꯣ? ꯑꯩ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯃꯥꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ꯫ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃ ꯂꯥꯛꯄꯗꯨ ꯎꯕꯗ, ꯂꯩꯃ, ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯀꯣꯜꯗꯣ ꯑꯗ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯂꯩꯍꯥꯎ ꯍꯦꯛꯂꯨꯁꯦ꯫ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯈꯤꯗꯣꯏꯅꯦ, ꯑꯗꯨꯒ ꯐꯤ ꯈꯔꯁꯨ ꯁꯨꯒꯗꯕ ꯋꯥꯠꯂꯤ꯫ ꯁꯤ ꯂꯣꯏꯔꯒ ꯆꯠꯁꯦ꯫ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯊꯣꯏꯅꯨ ꯁꯧꯔꯥꯡꯅꯅ, ꯑꯁ ꯌꯥꯔꯦꯍꯦ, ꯁꯤꯗꯤ ꯀꯣꯟꯅ ꯇꯧꯔꯁꯨ ꯌꯥꯏ꯫ ꯅꯣꯏ ꯃꯥ ꯍꯣꯏ ꯃꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ, ꯃꯣꯏ ꯁꯨꯍꯟꯕ ꯀꯩꯗꯧꯒꯦ? ꯂꯩꯃ, ꯑꯩꯗꯤ ꯏꯃꯥꯅ ꯆꯥꯎꯅꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯣꯛꯄꯤꯔꯛꯄꯅꯦ꯫ ꯌꯨꯝꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ, ꯇꯧꯃꯤꯟꯅꯅꯕ, ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯤꯅꯅꯦ ꯏꯃꯨꯡꯒꯤ ꯃꯔꯤ ꯆꯦꯠꯁꯟꯅꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯂꯃꯟ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝꯕ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯈꯤꯅꯤ꯫ ꯅꯪꯁꯨ ꯄꯥꯡꯉꯨ꯫ ꯂꯩꯃ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ, ꯑꯣ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯃꯤꯔꯦꯝꯅꯤ ꯍꯥꯏꯅ ꯏꯁꯥꯗ ꯑꯐꯣꯡꯅꯅ ꯇꯥꯛꯄꯅꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ꯫ ꯅꯪꯒꯨꯝꯕ ꯃꯔꯨꯞꯁꯦ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ꯫ ꯅꯁꯛꯇꯣ ꯊꯤꯔꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩ ꯍꯦꯟꯒꯦ? ꯑꯩꯗꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗ ꯀꯂꯛꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅꯒꯁꯨ ꯑꯩꯉꯣꯟꯗ ꯃꯤꯔꯦꯝꯅꯤ ꯇꯥꯛꯄ ꯁꯥꯗꯅ꯫ ꯂꯩꯃꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯀꯟꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅ, ꯍꯦ ꯂꯩꯃ, ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯨꯝꯅ ꯇꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯃꯤꯔꯦꯝꯅꯤ ꯍꯥꯏꯅ ꯄꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯅꯦ, ꯁꯤꯃꯁꯨ ꯇꯥꯎ, ꯑꯩꯗꯤ ꯁꯛ ꯊꯤꯖꯔꯕꯁꯨ ꯅꯪꯒꯨꯝꯅ ꯅꯇꯟ ꯇꯟꯗꯦ꯫ ꯅꯪꯒꯨꯝꯕ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯋꯥꯀꯟ ꯊꯣꯛꯇꯨꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯐꯖꯕ ꯑꯗꯨꯗꯤꯅꯦ
ꯅꯣꯡꯃ ꯂꯥꯏꯊꯨꯡ ꯄꯛꯂꯛꯄ ꯃꯇꯝꯗ ꯂꯣꯏꯔꯕꯅꯤ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯕ ꯇꯣꯛꯂꯕꯅꯤ ꯑꯉꯛꯄꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯛꯄꯤ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯈ꯭ꯔꯦ ꯂꯩꯃ ꯁꯥꯎꯅ ꯊꯣꯏꯅꯨꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯀꯣꯏꯔꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯊꯪ ꯈꯠꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯥꯄꯜꯗꯤ ꯈꯛ ꯋꯥꯠꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯀꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤꯉꯩ ꯂꯩꯃ ꯑꯗꯨ ꯁꯥꯎꯅ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯕ ꯏꯟꯁꯥꯡꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯝ ꯌꯥꯛꯄꯁꯤꯕꯣ ꯑꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯑꯗꯨꯒ ꯃꯊꯣꯡꯁꯨ ꯆꯥꯗꯕ ꯆꯥꯔꯣꯏ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯣꯠꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯩꯃ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯍꯥꯝꯇꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯡꯖꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯈꯥꯡꯖꯔꯝꯃꯤ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯇꯣꯛꯂꯣ ꯔꯥꯁꯤ ꯑꯗꯨꯝꯅ ꯀꯞꯂꯒ ꯋꯥꯈꯜ ꯋꯥꯅꯅꯕꯅꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥ ꯑꯃꯈꯛ ꯐꯪꯖꯔꯦ ꯍꯔꯥꯎꯖꯔꯨ ꯃꯁꯤꯔꯣ ꯍꯔꯥꯎꯖꯔꯨꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯁꯦ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯋꯥꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠ ꯎꯟꯅ ꯇꯩꯅꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯀꯞꯁꯟ ꯂꯥꯎꯁꯟꯅꯔꯤꯁꯤꯕꯣ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯍꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯃ ꯎꯃꯪ ꯑꯗꯨꯒꯤ ꯃꯨꯅꯤ ꯑꯗꯨꯅ ꯇꯧꯔꯝꯕ ꯁꯥꯞ ꯑꯗꯨ ꯇꯣꯝꯕꯒꯤ ꯃꯃꯪꯗ ꯈꯪꯍꯧꯗꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯔꯥꯁꯤ ꯉꯛꯅ ꯀꯩꯗꯧꯔꯕꯒꯦ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯔꯣ ꯃꯃꯥ ꯑꯩꯒꯤ ꯃꯪꯗ ꯃꯨꯅꯤ ꯑꯗꯨ ꯎꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯐꯪꯒꯗꯧꯔꯤꯕ ꯁꯥꯞ ꯑꯗꯣ ꯀꯨꯁꯤꯜꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯅꯦꯍꯦ ꯑꯗꯨꯕꯨ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯇꯝꯗꯨ ꯐꯥꯎꯕ ꯈꯥꯡꯕ ꯇꯥꯕꯅꯤ ꯂꯩꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯆꯩ ꯊꯥꯡꯕ ꯋꯥꯀꯠꯄ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯕꯤꯗ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯅ ꯊꯣꯡꯂꯤꯕ ꯑꯗꯨ ꯍꯥꯎꯇꯦ ꯄꯤꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯐꯖꯗꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯊꯣꯡ ꯆꯥꯗꯦ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯁꯤꯅ ꯔꯥꯁꯤ ꯑꯃꯁꯨꯡ ꯇꯣꯝꯕ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯝꯕ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯃꯃꯥ ꯅꯪꯕꯣ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯔꯥꯁꯤ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯍꯣ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯂꯛꯂꯗꯤꯅꯅꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝ ꯁꯥꯔꯨꯕꯅꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯉꯁꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯕꯦꯝꯃ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯁꯨꯅꯦ ꯂꯥꯡ ꯐꯥꯡ ꯇꯧꯗꯨꯅ ꯂꯩꯊꯣꯛꯀꯅꯨꯀꯣ ꯂꯩꯃ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯔꯥꯁꯤ ꯃꯈ꯭ꯋꯥꯡꯗ ꯄꯣꯠꯌꯣꯝ ꯑꯃ ꯈ꯭ꯋꯥꯡꯆꯠ ꯂꯥꯛꯇꯨꯅ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯇꯣꯝꯕꯒ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯃꯥ ꯃꯄꯥ ꯆꯠꯈ꯭ꯔꯕꯗ ꯔꯥꯁꯤꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯑꯗꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯑꯗꯨ ꯐꯦꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯇꯥꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯅꯨꯡꯉꯥꯏꯔꯦ ꯃꯔꯨꯞ ꯍꯥꯏꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯨꯞ ꯐꯠꯇꯕꯤ ꯉꯥꯛꯇ ꯏꯇꯣꯝꯇ ꯃꯔꯨꯞ ꯑꯣꯏꯖꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯐꯖꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯅꯤꯡꯗꯨ ꯌꯩꯕ ꯃꯈꯩ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯑꯃꯁꯨ ꯅꯥꯞꯄꯗ ꯆꯤꯜꯂꯗꯨꯅ ꯑꯁꯨꯝ ꯊꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯃꯅ ꯌꯥꯝꯅ ꯀꯦꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ ꯈꯔ ꯑꯃꯗꯤ ꯂꯝꯕꯤ ꯆꯠꯄꯗ ꯁꯦꯔꯥꯟꯅꯅ ꯆꯠꯄꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯁꯨ ꯌꯥꯎꯔꯝꯃꯤ ꯂꯩꯃ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯤꯕ ꯂꯝꯕꯦꯜ ꯑꯃꯈꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯨꯛꯂꯃꯝꯂꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯨꯔꯨꯡ ꯑꯃꯈꯛ ꯎꯔꯝꯃꯤ
Madu ubada lay makhokta kitangdi charame adubu hena changningbadi phaurakpana akiba amata pokta surung aduda adum changsinkhirame. Asum changsilakpada yamna ngaklaba sagi saru manba kaya amasu taaduna lairame. Aduga sekpi kaya amasu paithoraklame. Mikup kharagi matungda surung adugi aroiba mafam adu lanthorakpa matamdadi umang ama taaduna lairame. Umang adu akoibada lay makhal kaya ama sali machu kaya amasu laitengi. Yamna top phajaba umang haibada oirame. Layma harauna asuk phajaba umang sidi ai punse asida amuk phawu chatkidri. Ngasidi ai ase laiba kaya da pharibano. Asumna hairaga laising adu hegladuna polang adu da hapchilame. Mikup kharagi matungda karino khangdaba khonjel amakhakna mafam adu nilaklame. Mataw asida layma ngakna kainone aina tariba khonjel asibo karibu oiriba jano ai chathobana pharani. Wasi hairaga chatke haiduna khongthang ahum mari thangba hobata ngairi. Laymagi hekmit mangda khanghaudana makokta luhuk uppa hingchayai tamba achauba amakhak leptuna lairame. Madu ubada laymadi wa makha kari sutaramda laymai aduda aduma wanthaduna taakre. Hingchaba aduna laymabu pamkhatpiraga mahaki mayumda puraklame. Aduga laymabu tapna mahaki phamung aduda thambirame. Mikup kharagi matungda laymadu wakhal laklame. Matam aduda mahaki hekmit mangda hingchaba adu phamduna lairamba aduda khangladuna chenkhige tawwe. Hingchaba aduna ngaiko sagelabi. Nahakna mafam asidagi nathoktuna chenkiba haiba adudi kaidongnungdo othoklaroi aihak mirol ngangba ngamba umang asigi ningthongni. Aigi ming korou kawi. Ai hingchaba amakhak oirabasu taibang miyoibadi chade. Nahakbu aina phabadi aigi taloi oige khanna phabani. Ngasidagidi nang aigi taloi oiragadabani. Wadu tabada layma mai hauna saukre. Khudaga aduda fuk haugallaklaga khonjel kalapna wafam adubu kari wakhalagi hairaklibanno. Mataw karamna hingchaba nangna aiga luhongdoribano. Aidi taibang miyoibane mado aihak ngamjaroi. Nangi taloidi nangum masak manaba hingchayai tambi ama oibada matik chabani. Wafam ado aihakdi yaba ngamjaroi. Kari sulaitaba nupi macha nangumbanasu ningthau aingonda singnaba sai khangani. Wasi hairaga korau sauna mahaki upu adudagi amuba machugi patra amakhak puthorei. Aduga panthaba tawdana laymada patra aduda yauriba hu chelaba mahi adu hijillame. Khudak aduda laymadu hingchabi amagi phibamda onthoraklame. Mataw adu ubada layma mapi taba makhai kapjarame. Aina phajana hairiba kan aduda nangna igi taloi oiweraklamlaba asigumba thawdok ase khak thoklamloi. Aduga nangbusu taibang miyoiba amagi phibamda adum thambirambasu yai. Hojikti nahaksu sakthibi hingchabi ama oledana kaidongnungdasu miyoiba onthokpa ngamlaroi. Layma koraugi makhong adu kolaga nate adumna tawbigano ai nangi taloi oiba aduda yajarage yarabadi khudaga sida aibu taibang miyoiba olhanbiyo. Korau sor sangna hontoklaga madu oithoklaroi. Hingchabi olhanba ngamba hidak adu lairabadi masibu hanagi phibamda onthokhanba ngamba hidak adubu leifam thoktabrane. Aihaki ima pabada mitrang tawba haiba matai manaw amakhakni. Makhoina hidak ase sembada soikhibadagi asumni kiraba sakpham ase olhanba ngamlibani. Adubu mase phanaba hidakti puthokpa ngamdabana maram oiraga khuladudagi tanthokpiraki. Matam aduda aisu yamna pi. Khuladudagi inthoraklaba matung aduda umang asida aibu chawnanaba yokpirakhibani. Aduga makhoina taibang ase thadoklamdai matam aduda aihakpu kana amatana lakjaba ngamdanaba haiduna yamna sakti lairaba hingchaba amakhak olhanduna thambirambani. Phibam asidagi taibang miyoiba onba ngamgadawba ado karamnano haibadudi taklamkhide. Wafam adu tabada layma upai laitana tumina laikhirami. Korona nahak aigi taloi oibada yarabanina lao hojikmak luhongnaba thawranglasi. Upai laitraba laymasu wafam aduda yaba tarami. Khudak aduda umang aduda lairiba sa kaising adu loina chithadana kaurami aduga korau amasung laymadu luhonglami. Numidangi matamni korong makhota uhei khara mana masing khara puraduna halaklami aduga pochai sing adu laymada sinarami. Layma ngakna masibu kaidaw hairibano. Numidangi chak thongnanaba tawro
ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛ ꯑꯁꯦ ꯈꯣꯡꯂꯕꯅꯤ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯤꯌꯦ꯫ ꯑꯦ, ꯅꯪꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯌꯨꯝꯗ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯂꯛꯇꯕ꯭ꯔꯥ? ꯂꯩꯃ ꯃꯌꯨꯝꯗꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯒꯤ ꯃꯃꯥꯡꯗꯗꯤ ꯏꯀꯥꯏꯅ ꯅꯣꯛꯁꯤꯟꯅꯔꯒ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯨꯅꯤꯗꯅ, ꯊꯣꯡꯗꯣꯛꯎꯔꯣ, ꯑꯗꯨꯒꯅꯦ ꯂꯣꯏꯔꯒ ꯀꯧꯔꯣ꯫ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯀꯛꯊꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁ, ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯑꯃꯨꯛ ꯗꯟꯗꯤ ꯄꯤꯔꯛꯀꯅꯤ꯫ ꯍꯣꯏꯗ, ꯑꯩꯅ ꯉꯝꯅꯅꯕ ꯊꯣꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯊꯣꯡꯗ ꯊꯣꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯆꯥꯛ ꯂꯥꯝꯕꯅ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯆꯥꯛꯇꯤ? ꯂꯥꯝꯕꯅ ꯄꯨꯛ ꯑꯁꯦ ꯇꯠꯀꯗꯧꯔꯦ꯫ ꯂꯩꯃꯅ ꯆꯥꯛ ꯑꯗꯨ ꯊꯥꯡꯇꯣꯔꯛꯂꯦ꯫ ꯆꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯣꯔꯧ ꯁꯥꯎꯅ, ꯑꯦ, ꯀꯔꯤꯅꯣ ꯂꯩꯃ? ꯆꯥꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯄꯦꯠꯅ ꯊꯣꯡꯅꯕ꯭ꯔꯣ? ꯃꯁꯤꯒꯨꯝꯕ ꯆꯥꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯒꯗꯧꯔꯤꯕ? ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯁꯥꯎꯕꯤꯈꯤꯅꯨ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯣꯔꯧ ꯏꯟꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯎ ꯇꯪꯕ ꯃꯇꯝꯗ ꯏꯁꯤꯡꯒ ꯇꯣꯈꯥꯏꯅꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯂꯪꯈꯥꯏꯔꯛꯏ, ꯑꯗꯨꯒ ꯁꯥꯎꯅ, ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯊꯨꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯏ, ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯂꯩꯃ? ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯇꯥꯂꯣꯏ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯊꯣꯡꯗꯨꯅ ꯄꯤꯖꯔꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯣꯔꯧ ꯐꯤꯡꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯔꯧꯅ ꯂꯩꯃꯗ ꯏꯟꯁꯥꯡ ꯍꯥꯎꯇꯦ, ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯋꯥꯀꯠꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨꯕు ꯀꯔꯝꯅ ꯂꯣꯏꯁꯤꯜꯂꯒ ꯅꯥꯟꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯃꯒꯤ ꯂꯝꯆꯠ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯣꯔꯧ ꯈꯣꯜ ꯀꯂꯞꯅ, ꯂꯩꯃ, ꯍꯥꯏ ꯂꯩꯃ, ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯛꯇꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯅꯗꯕ ꯑꯃꯒꯨꯝꯅ ꯃꯤꯔꯥꯡ ꯊꯨꯔꯦ, ꯀꯌꯥꯗ ꯃꯣꯠꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯕ꯭ꯔꯣ? ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ? ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯒꯦ꯫ ꯊꯕꯛꯅꯒ ꯋꯥꯅ ꯁꯨꯔꯨꯕꯅꯦ, ꯆꯥꯛꯅꯒ ꯍꯥꯎꯇꯕꯒꯤ ꯆꯥꯕ ꯌꯥꯗꯕꯅꯦ, ꯌꯨꯝꯅꯒ ꯃꯣꯠꯄꯅꯦ, ꯀꯣꯔꯧꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯥꯎꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯦ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯌꯥꯗ ꯑꯣꯠꯄꯤꯈꯤꯕ, ꯋꯥꯀꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯨꯡꯗ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯋꯥꯅ ꯊꯣꯡꯖꯕ ꯑꯗꯨꯗ ꯃꯇꯦꯡꯗꯤ ꯀꯔꯤꯁꯨ ꯄꯥꯡꯗ, ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯏꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯄ, ꯑꯗꯨꯒ ꯐꯤꯖꯣꯜ ꯐꯖꯕ ꯀꯌꯥ ꯑꯃ ꯏꯐꯝꯗ ꯁꯤꯟꯅꯕꯤ, ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯑꯩꯅꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯅ ꯊꯤꯅ ꯆꯩꯕꯤꯕ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯍꯛꯀꯥꯝ ꯋꯥ ꯆꯟꯕ ꯃꯈꯩ ꯑꯁꯣꯏꯕꯇ ꯌꯦꯡꯗꯨꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ, ꯏꯁꯥꯗ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯌꯥꯗ ꯈꯥꯡꯕ ꯋꯥꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯕꯨꯁꯨ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯉꯥꯡ ꯆꯩꯈꯤꯕ, ꯁꯛ ꯐꯖꯕ ꯑꯩꯁꯦ ꯒꯨꯟ ꯑꯃꯠꯇ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯛꯏ, ꯑꯗꯨꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯆꯩꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯅꯪꯕु नुपी अमा ओइबदा चेनगदब गुणसिंग अदो वाथनब पामदबदगी चैबने अइबु यामना वारौरब्रा लैमा कपलगा ममांगै माना महाकी मयुमदा तौरक्पा फत्तब साजसिंग अदु कोरौदा लोइना तमजरए वाफम अदु ताबदा कोरौना फरेसे हौख्रबदि हौख्रे नंगना अमुक नौना वाखल तारकपसे अइगिदि हेना नुंगाइबा फाउजे हुजिक्ति करिसु वारोगन अइना लोइना ताकपि तंबिरगा लोइरेदना असेंबगी थंबिगद्रा हौजिक्तगी हौरसे लाओ वासे हाइरगा कोरौना लैमदा चाक थोंबा हाना तंबिरमे असमना नुंति नुमि खुदिंगी वाइ करमना तैगनी इमुंग करमना नाना थमगनी
ꯑꯐꯕ ꯋꯥꯉꯥꯡ ꯀꯔꯝꯅ ꯉꯥꯡꯒꯅꯤ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯒꯗꯕ ꯃꯒꯨꯜ ꯄꯨꯝꯅꯃꯛ ꯀꯣꯔꯧꯅ ꯂꯦꯞꯇꯅ ꯇꯥꯛꯄꯤꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯃ ꯑꯗꯨ ꯍꯩꯁꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯃ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯇꯧꯕ ꯉꯝꯖꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯖꯔꯝꯃꯤ꯫ ꯂꯩꯃꯅ "ꯉꯁꯤꯗꯤ ꯅꯪꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯏ꯫ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯂꯩꯃ꯫ ꯅꯪꯅ ꯃꯍꯥꯎ ꯌꯥꯝꯅ ꯂꯩ ꯈꯟꯖꯔꯤꯕꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯥꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝꯗ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯤꯕ ꯑꯗꯨꯅꯅꯦ ꯇꯨꯝꯃꯒ ꯆꯥꯔꯒꯇ ꯂꯩꯕꯅ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯋꯥꯠꯍꯟꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅ ꯍꯦꯟꯅ ꯍꯩꯕꯒꯤ ꯅꯠꯇꯦ." ꯂꯩꯃ ꯏꯀꯥꯏꯅ "ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦꯀꯣ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯨꯝꯅ ꯇꯧꯖꯔꯝꯒꯗꯕꯅꯤ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯁꯤ꯫ ꯈꯥꯡꯕꯗ ꯀꯟꯁꯤ, ꯀꯩꯁꯨ ꯋꯥꯔꯨꯒꯅꯨꯗ." ꯑꯃꯔꯣꯝꯗꯅ ꯇꯣꯝꯕ ꯑꯃꯁꯨꯡ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯇꯤꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯗꯨ ꯊꯝꯖꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯍꯥꯏ ꯃꯃꯥ, ꯌꯥꯔꯦꯅꯦ ꯇꯣꯛꯂꯣꯅꯦ꯫ ꯏꯁꯤꯡꯗꯨ ꯈꯔ ꯍꯣꯜꯂꯕꯗꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤꯅꯦ꯫ ꯀꯣꯟꯅꯅꯦ ꯑꯩꯅ ꯑꯃꯨꯛ ꯁꯣꯛꯂꯒ ꯂꯣꯏꯔꯦ." "ꯃꯣꯏ ꯄꯥꯕꯨꯡ, ꯋꯥꯗꯣ ꯉꯥꯡꯕꯤꯔꯅꯨ꯫ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯐꯝꯕꯤꯔꯣ." ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯨꯅꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯉꯛꯅ "ꯏꯄꯥꯒꯨꯝꯂꯕ?" ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯔꯥꯁꯤꯁꯨ ꯈꯪꯂꯦ ꯃꯨꯅꯤ ꯑꯗꯨ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯨꯅꯤ ꯑꯗꯨꯅ "ꯅꯨꯄꯥ, ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯂꯩ ꯑꯗꯣ ꯁꯤꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯈꯣꯡꯅꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯂꯩ ꯑꯁꯤꯗꯗꯤ ꯁꯤꯟꯅꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯂꯩ ꯑꯗꯨ ꯇꯣꯝꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕ ꯍꯔꯥꯎꯅ "ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯨꯝꯂꯕ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯕ ꯃꯌꯥꯝꯅ ꯄꯥꯛꯅ ꯆꯪꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯎꯃꯪ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃꯨꯕ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥꯛꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯂꯩ ꯑꯁꯦ ꯃꯁꯤ ꯈꯛꯇꯅꯤ, ꯑꯅꯤꯁꯨꯕ ꯅꯠꯇꯦ꯫ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯎꯀꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯅꯨꯄꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯄꯣꯠꯁꯛ ꯑꯁꯦ ꯄꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ." "ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ, ꯅꯁꯥ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯆꯠꯄꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ?" "ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯃꯨꯅꯤ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯗꯣꯛꯂꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯒꯤ ꯑꯉꯛꯄ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯂꯩ ꯍꯦꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯅꯝ ꯅꯝꯃꯤ ꯈꯜꯂꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯆꯥꯒꯦ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯖꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕ ꯆꯦꯜꯂꯝꯕ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯣꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯃꯅꯦ." ꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ "ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ?" ꯂꯩꯃꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯣꯝꯕꯗ ꯆꯤꯊꯗꯅ ꯂꯤꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯇꯣꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯉꯁꯤ ꯏꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯏꯆꯥ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦ, ꯃꯁꯤꯒꯤ ꯂꯩ ꯑꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯕ ꯃꯇꯝꯗ ꯁꯨꯒꯥꯏꯔꯒ ꯍꯥꯞꯆꯤꯟꯗꯨꯅ ꯆꯥꯁꯤꯜꯂꯨ꯫ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ? ꯏꯄꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯃꯗꯨꯒꯤ ꯅꯠꯇꯤꯌꯦ꯫ ꯁꯦ, ꯃꯁꯦ ꯃꯥꯡꯈꯤꯒꯅꯤ, ꯆꯦꯛꯁꯤꯟꯅ ꯇꯧ꯫ ꯅꯄꯨꯔꯣꯏꯕꯗꯤ ꯈꯪꯍꯟꯒꯅꯨ꯫ ꯂꯩ ꯑꯗꯣ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕꯅꯤ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯡꯊꯣꯛꯂꯨꯀꯣ." "ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯄꯥꯕꯨꯡ? ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯈꯨꯑꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯃꯅ ꯑꯍꯥꯎꯕ ꯎꯍꯩ ꯀꯌꯥ ꯑꯃ ꯍꯦꯛꯂꯒ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯑꯩꯅ ꯊꯤꯅ ꯉꯥꯡꯕꯤꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯗ ꯁꯤꯟꯅꯕꯤꯌꯨ꯫
Macha fatabi aina pirakpani haibiyu pabung. Nacha aigidi kaisu piningai leite masi natana. Wasi hairaga Tomba mahaki mayum tamna lae aduga wari pumba rasida tamjarami. Ichanupido nusikreda. Mama aigidamang wahising asi pibiraklibani ni. Uningmana khaurangi makhoi pabung aibusu pubiyu. Rasi amukta tapthako. Numidangi matamne Tombana hairambagi matung ina laimana lay adu sugairaga mahi adu insang da yansilami. Numit aduda matay manaw ani adu harauna tumtakhirami. Mathangi numitni laimana haugalakpada mahaki hek nakalda phajaraba Rajkumar gumlaba amakhak tumduna leiramniba adu ubada khangladuna laurae. Korausu khangladuna laimada yenglae. Khudak aduda makhoi anido taibang miyoiba olakle khangjaraklabada harauna nokminajai. Aduga laimana tawba thabak khudingmak mapuroibada tamjarame. Korau harauna adudi hojima nahaki ima pabungado mafam asida laknaba haiduna aigi inai khara thakrage. Tinthaba tawdana koraugi manai mirol ngangba ngamba theba angauba ani adu Tomba amasung Rasibu kaubo chalhankhirame. Mikup kharagi matungda imung adu punna sakhang mai khangnare. Numit asidagi umang aduda awat apa amata laitana imung adu harauna nungsi chanana laikirame. Matam kharagi matungda korau amasung laimagi nungsiraba machanupa amakhak pokjarame. Masunupa aduga loinana Tomba amasung Rasidu hanuthangda macha masusing aduga nungayai phana pankhirame. Asawbana wakhal phathaba ngamdrabadi tenkraba mikup aduda khudong thibana ngaiduna leigani. Asawba amakhakna maram oiraga sangkraba punsi khongchan adubu manghanba ngamgani. Thabak tawba matamda wakhal phajana khantharaga tawgadabani. Asawbana mangoinaroidabani.